ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯋꯥꯔꯤꯒꯤ ꯆꯦꯛꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯊꯣꯏꯕꯤ ꯅꯤꯡꯊꯧꯖꯝꯒꯤ ꯈꯨꯠꯏꯗ ꯂꯤꯄꯨꯟ꯫ ꯁꯛꯍꯦꯟꯕꯤ ꯀꯅꯥꯒꯤ ꯂꯩꯔꯥꯡ ꯂꯩꯀꯥꯗ ꯄꯟꯊꯅꯤꯡꯗ, ꯐꯖꯕꯤ ꯀꯅꯥꯒꯤ ꯂꯩꯔꯥꯡ ꯂꯩꯍꯤ ꯊꯛꯅꯤꯡꯂꯨꯗꯦ, ꯑꯣꯏꯅꯤꯡꯉꯤ ꯅꯪꯇꯒꯤ ꯌꯦꯡꯅꯤꯡꯂꯨꯏ ꯁꯛꯇꯝ, ꯊꯤꯖꯔꯨꯏ ꯂꯩꯍꯤ ꯊꯛꯅꯤꯡꯅ ꯈꯧꯔꯥꯡꯅ ꯄꯥꯝꯖꯅ ꯄꯦꯟꯖꯅ, ꯇꯧꯔꯕꯁꯨ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯅꯪꯅꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯍꯟꯅꯤꯡꯉꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯑꯣꯏꯅ ꯍꯩꯕꯤ ꯅꯨꯡꯁꯤꯕꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯎꯔꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ, ꯂꯝꯉꯥꯟꯕꯁꯨ ꯅꯨꯄꯤ ꯀꯤꯕ ꯑꯣꯏꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯔꯝꯕꯨ ꯂꯩꯕ꯭ꯔꯥ? ꯊꯣꯡꯖꯤꯜꯗꯨꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯗꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯒꯤ ꯐꯤꯚꯝ ꯃꯁꯛ ꯃꯑꯣꯡ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯛꯏ꯫ ꯅꯤꯡꯉꯣꯜ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯃꯥꯕꯨ ꯊꯦꯝꯂꯛꯇꯕꯗꯣ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯍꯥꯏꯅꯁꯨ ꯋꯥꯈꯜꯗ ꯈꯜꯂꯨꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯉꯣꯜꯅ ꯌꯦꯡꯂꯛꯄꯗꯨꯗꯗꯤ ꯂꯝꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯅꯤꯡꯉꯣꯜ ꯁꯥꯎꯕ ꯈꯔ ꯐꯔꯦ ꯈꯪꯂꯛꯂꯗꯨꯅ ꯇꯞꯅ ꯅꯤꯡꯉꯣꯜ ꯇꯝꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯕꯒ ꯅꯤꯡꯉꯣꯜꯅ ꯁꯥꯎꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ "ꯅꯪ ꯑꯗꯨꯗꯒꯤ ꯆꯪꯂꯛꯀꯅꯨ, ꯃꯆꯤ ꯂꯦꯡꯂꯛꯀꯅꯨꯀꯣ" ꯍꯥꯏꯔꯒ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤ꯫ ꯂꯝꯉꯥꯟꯕꯁꯨ ꯏꯈꯪ ꯈꯪꯅ ꯎꯄꯥꯏ ꯂꯩꯇ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯤ ꯂꯦꯡꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯑꯃꯨꯛꯁꯨ ꯅꯤꯡꯉꯣꯜꯅ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤ ꯈꯜꯂꯕꯅꯣ ꯂꯝꯉꯥꯟꯕ ꯒꯝ ꯒꯝ ꯂꯥꯛꯇꯨꯅ ꯅꯤꯡꯉꯣꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯤ꯫ ꯅꯤꯡꯉꯣꯜ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ꯫ ꯂꯝꯉꯥꯟꯕ ꯐꯝꯊꯔꯛꯇꯨꯅ ꯅꯤꯡꯉꯣꯜꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤ ꯃꯅꯥ ꯄꯥꯏꯈ꯭ꯔꯦ꯫ ꯋꯥꯍꯩ ꯑꯣꯏꯅꯗꯤ ꯍꯥꯏꯔꯛꯇꯦ, ꯃꯇꯧꯗꯨꯅꯗꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ: "ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ"꯫ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯏ꯫ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯤ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯏꯔꯤ ꯍꯦꯛ ꯂꯤꯈꯩ꯫ ꯏꯄꯛꯇ ꯄꯛꯆꯈ꯭ꯔꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯗꯤ꯫ ꯅꯣꯛꯅꯤꯡꯕ ꯈꯥꯡꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯎꯕꯗꯤ ꯐꯔꯦ, ꯑꯗꯨꯕꯨ ꯁꯥꯎꯁꯤꯟꯅꯈꯤꯒꯦ ꯈꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯕꯅꯤ ꯅꯤꯡꯉꯣꯜꯒꯤ ꯃꯇꯧꯗꯤ꯫ ꯂꯝꯉꯥꯟꯕꯅ ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯂꯁꯨ ꯃꯥꯅ ꯁꯥꯎꯒꯅꯤ꯫ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯛꯄ ꯉꯝꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯅ ꯑꯣꯏꯅꯖꯕꯅꯤ ꯅꯤꯡꯉꯣꯜꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ꯫ ꯑꯗꯨꯕꯨ ꯂꯝꯉꯥꯟꯕꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯑꯣꯏꯅꯍꯟꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯉꯣꯜꯅ ꯊꯕꯛ ꯈꯔ ꯆꯤꯟꯈ꯭ꯔꯕ ꯃꯇꯝ ꯃꯥꯕꯨ ꯊꯧꯁꯥꯕꯤꯗ꯭ꯔꯦ ꯈꯪꯕꯅꯤ ꯃꯥꯅꯁꯨ꯫ ꯑꯗꯨꯅ ꯅꯤꯡꯉꯣꯜꯅ ꯑꯣꯏꯅꯍꯟꯒꯦ ꯈꯜꯂꯕꯗꯤ ꯃꯥꯅ ꯅꯤꯡꯉꯣꯜꯕꯨ ꯊꯧꯋꯥ ꯁꯥꯗꯕꯒꯤ ꯃꯇꯧ ꯎꯠꯄ ꯇꯥꯏ꯫ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯅꯥꯛ ꯆꯪꯂꯛꯀꯅꯤ꯫ ꯑꯗꯨꯃꯛꯅꯤ ꯉꯁꯤꯁꯨ ꯇꯧꯔꯤꯕ꯫ ꯉꯁꯥꯏ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯁꯥꯒꯩꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯇꯧꯕꯗ ꯅꯤꯡꯉꯣꯜ ꯂꯝꯉꯥꯟꯕꯕꯨ ꯉꯥꯏꯍꯥꯛ ꯀꯧꯔꯨꯔꯦ꯫ ꯂꯝꯉꯥꯟꯕꯒꯤ ꯃꯆꯜꯒ ꯅꯤꯡꯉꯣꯜꯒꯅ ꯑꯃꯗ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯤꯡꯉꯣꯜꯅ ꯃꯥ ꯂꯩ ꯀꯥꯎꯕꯒꯨꯝ ꯍꯟꯅ ꯌꯦꯡꯂꯛꯇꯕꯗꯨꯗ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯅꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯂꯝꯉꯥꯟꯕꯒꯤ ꯃꯑꯣꯡ ꯈꯪꯂꯛꯄꯗ ꯅꯤꯡꯉꯣꯜꯅ ꯀꯩꯗꯧꯔꯦ ꯍꯪꯂꯨꯕꯗ ꯂꯝꯉꯥꯟꯕꯅ "ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ, ꯑꯩꯉꯣꯟꯗ ꯌꯦꯠꯂꯛꯀꯅꯨ, ꯆꯠꯂꯣ, ꯊꯣꯛꯈ꯭ꯔꯣ" ꯍꯥꯏꯔꯛꯄꯗꯒꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯅꯤ ꯀꯞꯄ꯫ ꯋꯥ ꯂꯥꯡ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯥꯕꯨ ꯊꯦꯝꯂꯤ, ꯃꯈꯨꯠꯅ ꯃꯅꯥꯗ ꯊꯝ, ꯃꯉꯞ ꯆꯤꯛꯂꯞ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯊꯦꯝꯂꯤꯕꯣꯏ ꯅꯨꯄꯥ ꯃꯥꯗꯤ꯫ ꯇꯞꯅꯁꯨ ꯍꯥꯏꯔꯛꯏ ꯂꯝꯉꯥꯟꯕꯅ: "ꯅꯥ ꯄꯥꯏꯔꯤꯁꯦ ꯎꯗ꯭ꯔꯣꯃꯤ ꯅꯨꯄꯤ ꯅꯪꯕꯣ"꯫ ꯅꯤꯡꯉꯣꯜꯅ "ꯌꯥꯖꯔꯦ". ꯂꯝꯉꯥꯟꯕꯅ "ꯁꯥꯎꯕ ꯐꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯨꯏꯅ ꯁꯥꯎꯔꯅꯨ, ꯑꯩ ꯇꯧꯐꯝ ꯈꯪꯗꯦ ꯅꯪ ꯁꯥꯎꯕꯁꯦ". ꯅꯤꯡꯉꯣꯜꯅ "ꯍꯨꯝ" ꯍꯥꯏꯔꯒ ꯃꯆꯤꯟ ꯄꯩꯊꯣꯛꯈꯤ꯫ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕꯒꯤ ꯃꯁꯛꯁꯨ ꯇꯧꯈꯤꯕꯗꯣ ꯂꯝꯉꯥꯟꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯆꯜ ꯊꯥꯁꯅ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯂꯦꯞꯇꯨꯅ "ꯏꯅꯝꯃ, ꯍꯩ ꯃꯦꯠꯄ ꯆꯥꯁꯤꯜꯂꯛꯑꯣ". ꯅꯤꯡꯉꯣꯜ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ "ꯍꯣꯏ". ꯂꯝꯉꯥꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯂꯥꯛꯑꯣ". ꯂꯝꯉꯥꯟꯕꯒꯤ ꯌꯨꯝ ꯃꯊꯣꯟ ꯃꯊꯣꯟ ꯍꯥꯞꯄ ꯌꯨꯝ ꯅꯠꯇꯦ, ꯆꯦꯛꯅꯗꯤ ꯁꯥꯏ, ꯑꯗꯨꯕꯨ
mathak haptabi saba yumsani. Sumangsu yamna paknadi laite adubu yumdo yamne chawba yum natrabasu mamane machalne makhoi mari leibada chapadum chai. Lamnganbaga ningolgasu mangonda thariba faktuna mamaga machalgana famnibadugi manakta famthari. Lamnganbagi mama Ibemanina lao lao charu lao waramlani ngasaidagi ku chenbada. Lamnganbana kaidino sibo machal thasnana ima tombina pirakpani. Ibemani machaga mamawado onsinana khara lairadi nang mabagi chahigi din gatpa mu yauraklani. Lamnganbana hoima Ibemanina aisu handakti laikagi ahalsing Brindavan chatpasi yauge khali. Lamnganbana imana chatke hairabadi chatpiyu adubu nachana pakacharibadi imagi hangchang fibamsani. Ibemanina ima kaisu tawdeni nakhoina ise pangsona solhankre. Handak hidak chang naina leptabi chabasina pharabani. Lamnganbana hoima imana bu kaisu tawdre hairabadi nachagidi kaibu haironi. Oren chakadabasingi ming pikatpadu abemga ichalga tawraga imagi ming ikatpa chatluro. Imadi chatlurano. Ibemanina ihe ima kaisu tawdeni nangna khitma hele aina haningbase. Lamnganba nokladuna hogatkre. Fare imana phani haibadu tawbiro. Haimetpa chariba nupi anhidada mo onsindana yam chasingano narakani nonga mangmasida. Asi hairamduna imungda changkre. Ibemanidi haimetpa chade macha mamawgi nangta fambani haira imasu. Ai metpado yam chasangano nongthi nongmangbasida narakani. Asi hairamdana masu changkre. Thasnana manamada hairi. Inama akhoi tamoga saunaba pharaba. Ningol noktuna phare. Thasnana says yam tuna phaiko. Tanjadu da Ibemanina manungdagi hey nakhoigi warido kona linaro thengjilae. Phone puthokduna yenglui pung 5 taramdauri awgatuna imungi thabak thauram wairam tashilami chakhum changlaktuna chak thangatkre. Ngasidi thasnana laiduk thakre loiramlaga chakhum changlakpada ningolna hairi yare inama thongbirage. Asi haijarabasu thasna manamagi wa tarude changlaktuna insang semba yausili aduga loiramlaga amuk magi kada changkre lairik puthokduna paki. Asumna punna chak chathoklaba matong thabak loisinminare magi kada changnakre ningolsu magi kada changlei. Lamnganba phamung mathakta fal mayam puthokduna karino ama kana thiri. Ningolna uraduna kaidawbirage. Lamnganba khumlakte ningola muksu kaino adu kana thiridubo. Lamnganba murum solaga hairi ai busidana to hakidubo. Ningola muksu kaibuno haibane. Lamnganba chema sat puthoraktuna leire haiduna nofet tawraga ningolda yenglakpada ningoldi mamai suktuna leirammi. Ningol chatkige tawbada makat faduna phamung machida famhalli aduga mana pairiba chedo ningolgi mamai mapada thangatuna ulai. Ningol leithoke tawramba mamaido leisilai yengai aduga makut tapna thangatuna chedo lawi. Che aduda irammi khara piktakna maitai mayengna aisu yare. Ningolna si kaino. Lamnganba nofet tawraga ningolda yengduna leikre. Mani matam amada magi apemna ikai machilna haiba ngamdaba wahai magi nungshiba yarakiba nungshi mapau puduna lakiba chijetuni. Lamnganbana ngarangi wari makhali rodana tarage. Ningol nunglei aduga fam thakre. Ningol wari paba taba magidi yamna pamjai. Wari anauba lakpa yade changduna taruni. Hayengi episode ngaiba ngamda Facebook, Google,
ꯋꯥꯔꯤꯒꯤ ꯑꯦꯞꯁꯤꯡꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯊꯤꯗꯨꯅ ꯃꯈꯥ ꯄꯥꯒꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯣꯅꯥꯗ ꯂꯤꯗꯨꯅ ꯇꯥꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯃꯣꯅꯥꯒꯤ ꯃꯍꯨꯠ ꯂꯝꯉꯥꯟꯕꯅ ꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯄꯥꯅ ꯄꯥꯅ ꯀꯞꯂꯝꯕ, ꯐꯣꯟꯒꯤ ꯚꯣꯂꯨꯝ ꯂꯩꯊꯗꯨꯅ ꯅꯥꯀꯣꯡꯗ ꯇꯞ ꯅꯞꯁꯤꯟ ꯋꯥꯔꯤ ꯇꯥꯔꯒ ꯀꯞꯂꯝꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯋꯥꯔꯤꯒꯤ ꯍꯦꯔꯣ, ꯀꯦꯔꯦꯛꯇꯔꯁꯤꯡ, ꯃꯃꯤꯡ ꯃꯥꯅ ꯈꯪꯗꯕ ꯑꯝꯇ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯐꯃꯨꯡꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯂꯝꯉꯥꯟꯕꯒꯤ ꯃꯊꯥꯗ ꯆꯪꯗꯨꯅ ꯅꯤꯡꯉꯣꯜꯅ "ꯋꯥꯔꯤ ꯃꯈꯥ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ?" ꯂꯝꯉꯥꯟꯕꯅ "ꯈꯪꯗꯦ." ꯅꯤꯡꯉꯣꯜꯅ "ꯑꯦ." ꯂꯝꯉꯥꯟꯕ ꯅꯣꯡꯂꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯝꯉꯥꯟꯕꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯣ ꯀꯅꯥꯒꯤꯅꯣ ꯍꯥꯟꯅ ꯌꯦꯡꯉꯤ꯫ ꯃꯣꯕꯥꯏꯜꯗꯨꯗ ꯆꯣꯡꯊꯣꯛꯏꯕ ꯃꯤꯡꯗꯣ ꯎꯕꯗ ꯅꯤꯡꯉꯣꯜ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯂꯦ꯫ ꯂꯝꯉꯥꯟꯕꯁꯨ ꯄꯥꯈꯠꯆꯩ꯫ ꯑꯗꯨꯅ ꯅꯤꯡꯉꯣꯜꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯊꯩꯗꯣꯛꯇꯨꯅ ꯐꯃꯨꯡ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯑꯗꯨꯒ ꯃꯥꯁꯨ ꯅꯤꯡꯉꯣꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯨꯗ꯭ꯔꯦ꯫ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯥꯏꯜꯁꯤꯡꯗꯣ ꯑꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯐꯃꯨꯡꯗꯨꯗ ꯃꯥꯁꯨ ꯍꯤꯞꯊꯔꯦ꯫ ꯑꯁꯣꯝꯗ ꯅꯤꯡꯉꯣꯜ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯂꯣꯟꯅ ꯇꯩꯊꯣꯛꯆꯩ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯉꯣꯜ ꯃꯃꯪꯗ ꯀꯔꯤ ꯎꯔꯕꯅꯣ ꯈꯪꯗꯦ꯫ ꯇꯥꯏꯕꯪ ꯐꯥꯎꯅ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯂꯛꯄꯗꯣ ꯅꯥꯀꯟꯒꯤ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯂꯝꯉꯥꯟꯕꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯒ ꯅꯤꯡꯉꯣꯜꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ "ꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩ ꯃꯪꯂꯨꯔꯒꯦ?" "ꯗꯗꯥ." "ꯍꯥꯎꯅꯦ." ꯑꯩꯗꯤ ꯃꯪ ꯐꯠꯇꯕ ꯃꯪꯉꯨꯔꯦꯗꯅ." "ꯐꯠꯇꯕ ꯍꯥꯏꯒꯗ꯭ꯔꯅꯦ ꯑꯩꯕꯣ?" ꯑꯃꯨꯛ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯕꯅꯤ꯫ ꯂꯝꯉꯥꯟꯕꯅ "ꯍꯥꯏꯌꯨꯗꯅ ꯀꯩ ꯃꯪꯅꯣꯗꯣ ꯑꯩꯁꯨ ꯇꯥꯒꯦ." ꯍꯥꯏꯅ ꯍꯥꯏꯅ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯅꯤꯡꯉꯣꯜꯅ "ꯗꯗꯥ, ꯅꯪꯕꯨ ꯄꯤꯈꯣꯠꯆꯩꯅ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯑꯗꯨ ꯇꯥꯔꯕ? ꯅꯪꯕꯨ ꯋꯥꯔꯤꯗꯣ ꯈꯪꯕ꯭ꯔꯕ?" "ꯀꯩ ꯋꯥꯔꯤꯅꯣ? ꯈꯪꯗꯦꯅꯦ ꯅꯪ ꯗꯗꯥꯗꯤ." "ꯗꯗꯥ, ꯋꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯃꯁꯥꯕꯤ ꯃꯃꯥꯗꯣ ꯑꯩ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ." "ꯀꯩꯅꯣꯅꯦ ꯗꯗꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ, ꯑꯩꯕꯨꯁꯨ ꯈꯪꯍꯜꯂꯨꯗꯅ." "ꯊꯣꯏ, ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯗꯣ ꯃꯆꯥ ꯄꯤꯕ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯛꯄꯗ ꯅꯨꯄꯤꯗꯨꯅ ꯀꯩ ꯐꯥꯎꯔꯝꯒꯅꯤ? ꯑꯩꯗꯤ ꯀꯌꯥꯗ ꯋꯥꯔꯨꯔꯦ, ꯀꯤꯖꯕꯁꯨ ꯐꯥꯎꯔꯦ꯫ ꯗꯗꯥꯅ ꯑꯩꯕꯨꯁꯨ ꯑꯗꯨꯃꯥꯏꯅ ꯏꯟꯊꯣꯛꯄꯤꯒꯗ꯭ꯔꯥꯅ." "ꯏꯁꯦ, ꯃꯪꯒꯤ ꯋꯥꯕꯨ ꯅꯪꯅ ꯊꯑꯣꯏꯅ ꯈꯜꯂꯤꯅꯦ? ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯩꯒꯤ ꯀꯤꯔꯤꯅꯣ? ꯋꯥꯔꯤ ꯄꯥꯕꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯥꯎꯅꯦ ꯅꯪꯕꯣ꯫ ꯃꯪꯍꯥꯗ ꯅꯪꯕꯨ ꯇꯝꯅꯕ ꯉꯝꯕ ꯃꯈꯩ ꯋꯥꯈꯜꯗꯨꯗ ꯍꯦꯟꯖꯤꯟ ꯈꯟꯖꯤꯜꯂꯒ ꯑꯁꯦꯡꯕꯗ ꯊꯣꯛꯑꯕꯒꯨꯝ ꯋꯥꯔꯤ ꯄꯥꯔꯗꯤ ꯀꯔꯝ ꯇꯧꯅꯤ ꯊꯣꯏ?" ꯅꯤꯡꯉꯣꯜꯅ "ꯑꯩ ꯇꯨꯝꯃꯒꯦ." ꯍꯥꯏꯗꯨꯅ ꯍꯤꯞꯊꯈꯤꯕꯗꯨꯗ ꯂꯝꯉꯥꯟꯕꯁꯨ ꯌꯦꯡꯉꯤ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ "ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯤꯗꯤꯕ." ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯍꯤꯞꯊꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯕ ꯅꯤꯡꯉꯣꯜꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯂꯝꯉꯥꯟꯕꯒꯤ ꯃꯄꯥ ꯅꯣꯡꯂꯦꯟꯒꯤ ꯆꯍꯤ ꯗꯤꯟ ꯀꯠꯄ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯨꯡꯗꯣ ꯃꯤꯒ ꯂꯩꯖꯗꯕꯒ ꯅꯤꯡꯉꯣꯜꯒꯤ ꯌꯨꯝꯂꯣꯝꯗꯒꯤ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯤꯡꯉꯣꯜꯒꯤ ꯃꯅꯥꯎ ꯑꯇꯣꯝꯕꯤ ꯂꯤꯡꯖꯦꯜ ꯏꯕꯦꯝꯃꯅꯤꯅ ꯑꯋꯥꯠꯄ ꯄꯣꯠ ꯑꯃ ꯂꯩꯔꯨꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯌꯥꯝ ꯂꯥꯞꯄꯁꯨ ꯑꯣꯏꯗꯕꯅ ꯃꯊꯟꯇ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯤ꯫ ꯗꯨꯀꯥꯟ ꯌꯧꯔꯦ, ꯂꯩꯒꯗꯕ ꯄꯣꯠ ꯑꯗꯨꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯤ ꯈꯔꯁꯨ ꯂꯩꯔꯝꯕꯅ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯈꯔꯗꯤ ꯃꯇꯝ ꯂꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯥꯞꯇꯛꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯍꯨꯝꯗꯣ ꯆꯪꯂꯛꯏ꯫ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯨ ꯃꯥꯜꯂꯤ꯫ ꯄꯨꯔꯦꯜꯅ "ꯂꯤꯡꯖꯦꯜ, ꯋꯥꯔꯤ ꯑꯃꯇ ꯁꯥꯈꯤꯁꯦ." ꯂꯤꯡꯖꯦꯜ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗꯩꯅꯣ?" ꯄꯨꯔꯦꯜꯅ ꯑꯃꯨꯛꯁꯨ "ꯇꯥꯕ꯭ꯔꯣ ꯂꯤꯡꯖꯦꯜ?" ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯨ ꯆꯠꯅꯈ꯭ꯔꯦ꯫ ꯃꯥꯒꯤ ꯄꯣꯠꯇꯨꯁꯨ ꯄꯤꯔꯛꯂꯦ꯫ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯄꯨꯔꯦꯜꯅ ꯂꯝꯕꯤ ꯊꯠꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯅ "ꯀꯩ ꯋꯥꯅꯣ?"
ꯈꯣꯟ ꯈꯔ ꯋꯥꯎꯔꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯄꯨꯔꯦꯜꯅ ꯑꯁ ꯃꯃꯤꯠ ꯁꯛꯀꯠꯂꯒ ꯌꯦꯡꯂꯛꯏ ꯂꯤꯡꯖꯦꯜ꯫ ꯄꯨꯔꯦꯜꯅ ꯑꯃꯨꯛꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯎꯔꯣ, ꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯔꯤ? ꯅꯨꯄꯥ ꯅꯪ ꯌꯥꯝ ꯍꯦꯟꯖꯜꯂꯛꯇꯣꯔꯤ, ꯑꯩꯅ ꯁꯨꯝ ꯀꯩꯝ ꯍꯥꯏꯕꯤꯗꯕꯁꯤꯗ꯫ ꯄꯨꯔꯦꯜꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯃꯅꯤꯅ ꯄꯨꯔꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯂꯤꯡꯖꯦꯜ, ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯅꯪ ꯁꯦꯟꯅꯖꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤꯍꯦ꯫ ꯁꯤꯗꯁꯨ ꯉꯔꯥꯡꯗꯩꯅꯦ ꯅꯪ ꯎꯅꯕ ꯂꯥꯛꯏꯁꯦ, ꯑꯃꯨꯛꯇ ꯐꯥꯎ ꯍꯦꯛ ꯊꯦꯡꯅꯗꯦ꯫ ꯅꯪꯁꯨ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯃꯤꯔꯥꯏꯔꯗꯤ ꯄꯥꯞꯇꯤ ꯄꯨꯅꯤꯀꯣ꯫ ꯂꯤꯡꯖꯦꯜ ꯃꯅꯤꯗ ꯌꯦꯡꯉꯒ ꯌꯥꯝ ꯎꯁꯤꯠꯇꯅ, ꯀꯔꯤ? ꯄꯥꯄꯣꯅꯤꯗꯤ ꯀꯩꯅꯣ ꯍꯥ? ꯅꯣꯏꯗ ꯑꯩꯅ ꯁꯦꯟꯅꯕꯤꯌꯨ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕ꯭ꯔꯕ? ꯅꯣꯏꯗ ꯑꯩꯅ ꯁꯤꯗ ꯂꯥꯛꯑꯣ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕ꯭ꯔꯕ? ꯃꯁꯛꯁꯤꯒ ꯃꯤꯡꯒ ꯁꯛꯁꯤꯒꯁꯨ ꯆꯥꯟꯅꯗꯦꯅꯦ, ꯏꯄꯛ ꯍꯦꯛ ꯄꯛꯇ꯭ꯔꯗꯅ꯫ ꯃꯅꯤ ꯐꯤꯡꯂꯞꯅ, ꯀꯩꯅꯣ ꯃꯤꯡꯒ ꯁꯛꯀ ꯆꯥꯟꯅꯗꯦꯗꯤ? ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯆꯨꯝꯅ ꯉꯥꯡꯅꯁꯦ꯫ ꯑꯩꯒꯤ ꯃꯤꯡ ꯁꯛ ꯄꯥꯟꯅꯕ ꯂꯩꯕ ꯃꯤꯔꯣ ꯅꯪ? ꯃꯅꯤ ꯋꯥꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯂꯤꯡꯖꯦꯜꯅ ꯆꯣꯡꯁꯤꯟꯒꯦ ꯇꯧꯏ꯫ ꯄꯨꯔꯦꯜꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯄꯔꯕꯤꯟꯒꯅ ꯐꯥꯖꯤꯜꯂꯤ꯫ ꯂꯤꯡꯖꯦꯜ ꯃꯁꯥ ꯈꯔ ꯍꯟꯗꯣꯛꯂꯒ ꯎꯁꯤꯠꯇꯅ, ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯅꯁꯛꯇꯨꯅ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯗ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯆꯤꯟꯕꯗ ꯁꯦꯞ ꯆꯨꯝꯗꯕꯗꯣ ꯍꯦꯛ ꯃꯥꯜꯂꯦ, ꯑꯗꯨꯒ ꯃꯤꯡꯃꯛꯅ ꯃꯅꯤ ꯀꯥꯏꯌꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯄꯔꯕꯤꯟꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ꯫ ꯑꯦꯔꯥ ꯂꯤꯡꯖꯦꯜ, ꯅꯪꯁꯨ ꯑꯗꯨꯃꯛꯇꯤ ꯍꯥꯏꯃꯜꯂꯤ, ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯂꯤꯡꯖꯦꯜꯅ, ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯅꯪ ꯃꯈꯥ ꯇꯥꯒꯦ ꯇꯧꯔꯤꯉꯩꯗ ꯐꯣꯟ ꯂꯥꯛꯁꯤꯜꯂꯤ꯫ ꯌꯦꯡꯕꯗ ꯃꯆꯦ ꯅꯤꯡꯉꯣꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯏꯈꯠꯇꯨꯅ, ꯆꯦ ꯑꯩ ꯂꯥꯛꯑꯦ, ꯌꯧꯔꯛꯑꯦ꯫ ꯅꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯗ ꯍꯨꯏ ꯂꯥꯕ 3 ꯂꯩꯔꯝꯃꯤ ꯂꯝꯕꯤꯗ, ꯊꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁꯠ ꯂꯥꯛꯄꯗꯣ ꯌꯥꯗꯕ꯫ ꯅꯤꯡꯉꯣꯜꯅ ꯐꯣꯟꯗ ꯍꯥꯏꯔꯛꯄꯗꯣ ꯇꯥꯏ꯫ ꯍꯨꯏ ꯃꯆꯥ ꯌꯥꯝ ꯄꯣꯛꯄ ꯂꯩꯕꯅꯦ, ꯅꯪꯕꯨ ꯀꯤꯗ꯭ꯔꯣ? ꯏꯆꯦ ꯊꯣꯛꯂꯛꯎꯔꯣ? ꯂꯤꯡꯖꯦꯜꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯌꯥꯔꯅꯤ ꯆꯦ, ꯑꯩ ꯌꯧꯁꯤꯜꯂꯛꯑꯦ, ꯈꯨꯔꯥ ꯑꯃ ꯊꯦꯡꯅꯔꯦ, ꯍꯨꯏꯁꯤꯡꯗꯣ ꯇꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯒ ꯅꯨꯄꯥ 3ꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯄꯔꯕꯤꯟꯅ, ꯑꯁꯤꯕꯨ ꯅꯪꯕꯨ ꯀꯃꯥꯏꯅ ꯀꯥꯏꯗꯩ ꯀꯔꯣꯝꯗꯒꯤ ꯍꯥꯏꯖꯗꯅ ꯅꯨꯡꯁꯤꯅꯔꯨꯏꯅꯣ? ꯃꯅꯤꯅ, ꯃꯁꯛꯁꯤꯒ ꯅꯨꯄꯤꯅꯤ ꯀꯥꯏꯅ꯫ ꯄꯔꯕꯤꯟ ꯃꯅꯤꯗ ꯍꯥꯏꯔꯞ ꯌꯦꯡꯉꯒ, ꯍꯥꯏꯒꯨꯝꯗꯅ ꯏꯇꯥꯎꯁꯦ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯝꯕꯗꯣ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯁꯨꯝ ꯃꯥꯟꯖꯜꯂꯛꯏꯕꯣ꯫ ꯃꯅꯤ ꯁꯥꯎꯅ, ꯆꯠꯂꯣ ꯑꯗ! ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯤ꯫ ꯄꯨꯔꯦꯜꯒ ꯄꯔꯕꯤꯟꯒꯗ ꯃꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯏ, ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯡꯉꯣꯜ ꯆꯥꯛꯈꯨꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯅꯕ ꯁꯦꯝꯕ ꯆꯪꯂꯛꯏ꯫ ꯑꯌꯨꯛꯇꯣ ꯌꯥꯝꯅ ꯉꯜꯂꯤ, ꯃꯅꯦꯝꯗꯤ ꯂꯩꯇꯦ꯫ ꯕ꯭ꯔꯤꯟꯗꯥꯕꯟ ꯆꯠꯈꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯅꯤ, ꯑꯗꯨꯒ ꯃꯆꯜꯁꯨ ꯂꯩꯇꯦ꯫ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯂꯩꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜꯗꯒꯤ꯫ ꯍꯌꯦꯡ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯒ꯭ꯌꯥꯁ ꯊꯥꯒꯠꯂꯤ, ꯑꯗꯨꯒ ꯄꯥꯇ꯭ꯔ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯇꯨꯅ ꯊꯥꯡꯒꯠꯂꯤ꯫ ꯑꯗꯩ ꯏꯁꯤꯡ, ꯇꯦꯖꯄꯇꯥ, ꯆꯤꯅꯤ ꯍꯥꯞꯇꯨꯅ ꯁꯧꯍꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯅꯕ ꯀꯔꯤꯅꯣ ꯁꯦꯝꯃꯤ꯫ ꯉꯔꯥꯡꯗꯤ ꯂꯝꯉꯥꯟꯕ ꯊꯕꯛ ꯍꯜꯂꯛꯄꯗꯒꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯕꯅꯤ, ꯇꯨꯃꯤꯟꯅꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ, ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯅꯤꯡꯉꯣꯜꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯂꯤꯍꯟꯕ ꯑꯗꯨꯃꯁꯨ ꯇꯧꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯤꯡꯉꯣꯜꯁꯨ ꯉꯔꯥꯡꯗꯤ ꯍꯦꯛ ꯁꯥꯎꯅꯤꯡꯕ, ꯆꯥꯗꯨꯅ ꯑꯣꯏꯅꯖꯕ ꯃꯇꯧꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯂꯝꯉꯥꯟꯕꯒꯤ ꯃꯑꯣꯡꯗꯣ, ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ꯫ ꯋꯥꯍꯩ ꯑꯝꯇꯁꯨ ꯍꯥꯏꯖꯕ ꯉꯝꯈꯤꯗ꯭ꯔꯦ ꯉꯔꯥꯡꯗꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗꯣ꯫ ꯊꯥꯁꯅꯥꯁꯨ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯂꯩꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯂꯝꯉꯥꯟꯕꯁꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯁꯤ ꯅꯤꯡꯉꯣꯜ ꯈꯛꯇꯅꯤ꯫ ꯇꯧꯐꯝ ꯈꯪꯗ ꯌꯨꯝꯌꯥꯏꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯄꯥꯔꯤ꯫ ꯁꯣꯐꯥꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯊꯝꯂꯤꯕ ꯇꯤꯚꯤꯗꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯔꯤ, ꯑꯗꯨꯕꯨ ꯇꯤꯚꯤꯗꯨꯗꯤ ꯌꯦꯡꯗꯦ꯫ ꯋꯥꯔꯤ ꯄꯥꯅ ꯄꯥꯅ ꯑꯃꯨꯛ ꯀꯞꯀꯅꯤ, ꯑꯃꯨꯛ ꯅꯣꯛꯀꯅꯤ, ꯑꯃꯨꯛ ꯁꯥꯎꯒꯅꯤ ꯇꯧꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯅꯤꯡꯉꯣꯜ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕꯗ ꯂꯩꯀꯥꯏꯒꯤ ꯃꯅꯦꯝ ꯃꯥꯏꯄꯥꯛꯄꯤ ꯂꯩꯔꯝꯃꯤ, ꯁꯥꯎꯅ ꯂꯦꯞꯇꯨꯅ꯫ ꯅꯤꯡꯉꯣꯜꯅ, ꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯕꯤꯔꯒꯦ?
ꯃꯥꯏꯄꯥꯛꯄꯤ ꯁꯥꯎꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯏꯕꯦꯝꯃꯅꯤ ꯍꯥꯏꯔꯤꯕꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯩ ꯈꯥꯡ ꯌꯥꯎꯅ ꯈꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯈꯥꯡꯕꯒꯤ ꯊꯧꯅꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯦ ꯃꯥꯏꯄꯥꯛꯄꯤꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯂꯝꯉꯥꯟꯕꯅ ꯏꯅꯦꯅ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯀꯩ ꯃꯔꯝꯒꯤꯅꯣ ꯃꯥꯏꯄꯥꯛꯄꯤꯅ ꯏꯕꯨꯡꯉꯣ ꯅꯃꯥꯗ ꯐꯖꯅ ꯍꯥꯏꯌꯨ ꯅꯣꯡꯂꯦꯟꯒꯤ ꯃꯤꯡꯗ ꯃꯥꯅ ꯕ꯭ꯔꯤꯟꯗꯥꯕꯜ ꯆꯠꯄ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯃꯅ ꯃꯥꯅ ꯅꯣꯡꯂꯦꯟ ꯅꯨꯡꯁꯤꯕ ꯁꯥꯗꯅ ꯇꯧꯔꯤꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯌꯨ ꯅꯣꯡꯂꯦꯟꯅ ꯍꯤꯡꯂꯤꯉꯩꯗ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯈꯤꯗ꯭ꯔꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥ ꯌꯥꯝ ꯍꯥꯏꯔꯛꯀꯅꯤ ꯏꯅꯥꯎꯅ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯃꯥ ꯏꯕꯦꯝꯃꯅꯅꯦ ꯉꯟꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯕꯗꯨꯗꯤ ꯃꯔꯝ ꯆꯠꯇꯨꯅꯅꯤ ꯂꯝꯉꯥꯟꯕ ꯁꯥꯎꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯏꯅꯦ ꯃꯥꯏꯄꯥꯛꯄꯤ ꯃꯈꯥ ꯇꯥꯔꯛꯏ ꯈꯣꯟ ꯀꯟꯕꯅ ꯀꯥꯟꯅꯔꯣꯏ ꯑꯁꯨꯝꯅ ꯃꯆꯤꯟ ꯄꯦꯟꯈꯩ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯝꯉꯥꯟꯕ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯤꯅ ꯃꯃꯥꯕꯨ ꯆꯩꯔꯝꯕ ꯃꯥ ꯄꯦꯟꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯅꯤꯡꯉꯣꯜꯅ ꯋꯥ ꯍꯥꯏꯕꯁꯨ ꯇꯥꯔꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯏꯄꯥꯛꯄꯤ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯃꯄꯥꯗ ꯅꯝꯗꯨꯅ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕ ꯅꯨꯄꯤꯅꯤ ꯆꯍꯤꯁꯨ ꯅꯣꯡꯂꯦꯟꯗꯒꯤ ꯃꯥꯅ ꯍꯜꯂꯤ ꯑꯗꯨꯕꯨ ꯅꯣꯡꯂꯦꯟꯕꯨ ꯃꯥꯅ ꯄꯥꯝꯖꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯋꯥꯍꯧꯗꯒꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃꯅꯤ ꯑꯃꯗꯤ ꯅꯣꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯊꯃꯣꯏ ꯆꯦꯠꯄ ꯍꯦꯟꯈꯤꯕꯅ ꯍꯦꯟꯖꯤꯟꯕ ꯉꯝꯅ ꯂꯥꯛꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯅꯣꯡꯂꯦꯟꯅ ꯃꯥꯏꯄꯥꯛꯄꯤꯕꯨ ꯃꯤꯔꯥꯏꯈꯤꯕ ꯃꯥꯏꯄꯥꯛꯄꯤꯅ ꯅꯣꯡꯂꯦꯟ ꯑꯃꯗꯤ ꯏꯕꯦꯝꯃꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯎꯔꯒ ꯀꯜꯂꯛ ꯈꯝꯕꯟꯕꯅ ꯃꯁꯥ ꯄꯨꯝꯕ ꯃꯩ ꯆꯥꯛꯂꯕꯒꯨꯝ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯂꯦꯟꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯏꯄꯥꯛꯄꯤꯅ ꯏꯕꯦꯝꯃꯅꯤꯕꯨ ꯎꯁꯤꯠꯇꯦ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗ ꯃꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯏꯕꯦꯝꯃꯅꯤꯅ ꯍꯟꯗꯛ ꯆꯠꯄꯁꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯇꯥꯕꯒ ꯀꯜꯂꯛꯈꯤꯕꯅ ꯍꯦꯟꯕꯅ ꯌꯨꯝꯗꯨꯗ ꯂꯥꯛꯇꯨꯅ ꯉꯥꯡꯂꯝꯂꯤꯕꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯎꯁꯤꯠꯇꯕ ꯃꯄꯥꯟ ꯊꯣꯛꯂꯛꯄꯅꯤ ꯃꯁꯤ ꯄꯨꯝꯕ ꯂꯝꯉꯥꯟꯕꯅ ꯂꯣꯏꯅꯃꯛ ꯈꯪꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯍꯜꯅꯤ ꯍꯥꯏꯅ ꯂꯩꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯃꯥꯕꯨ ꯆꯩꯔꯝꯕꯗꯨꯗꯤ ꯇꯥꯕ ꯉꯝꯈꯤꯗꯦ ꯅꯨꯄꯤꯒ ꯑꯣꯏꯕꯒ ꯑꯗꯨꯁꯨ ꯑꯍꯜ ꯀꯔꯝꯅꯗꯤ ꯍꯦꯛ ꯃꯥꯟꯅꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯃꯤꯟꯅꯔꯨꯅꯤ ꯅꯤꯡꯉꯣꯜ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯗꯗꯥ ꯆꯥ ꯊꯛꯁꯦ ꯉꯔꯥꯡꯁꯨ ꯀꯩꯝꯇ ꯆꯥꯈꯤꯗꯦ ꯊꯕꯛ ꯍꯜꯂꯛꯄꯗꯩ ꯅꯁꯥꯗꯣ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯂꯝꯉꯥꯟꯕ ꯕꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯈꯜꯂꯛꯏ ꯉꯔꯥꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯔꯤꯁꯨ ꯆꯥꯈꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯤꯡꯉꯣꯜꯁꯨ ꯆꯥꯔꯝꯂꯔꯣꯏ ꯈꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯒ ꯅꯪꯗꯤ ꯆꯥꯕ꯭ꯔꯥ ꯀꯩꯕꯣ ꯆꯥꯛꯄꯣꯕ ꯂꯥꯝꯗꯦꯗ ꯂꯥꯛꯑꯣ ꯆꯥꯅꯕ ꯇꯧꯔꯁꯦ ꯋꯥꯔꯝꯂꯅꯤ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯅꯕꯗꯣ ꯆꯥꯕ ꯍꯧꯔꯦ ꯅꯤꯡꯉꯣꯜꯁꯨ ꯆꯥꯏ ꯑꯁꯨꯝꯅꯁꯨ ꯃꯇꯝ ꯍꯧꯖꯤꯟꯈꯤꯕꯅ ꯉꯁꯤꯗꯤ ꯃꯃꯥ ꯏꯕꯦꯝꯃꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯑꯣꯛꯄ ꯆꯠꯂꯝꯃꯤ ꯂꯝꯉꯥꯟꯕꯅ ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯏ ꯍꯦꯛ ꯌꯧꯕꯒ ꯃꯆꯥꯅꯨꯄꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯒꯤ ꯈꯥꯎꯗꯣ ꯐꯥꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯀꯣꯌꯣꯠ ꯑꯣꯜꯂꯤ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯃꯥꯁꯨ ꯅꯣꯛꯆꯩ ꯅꯤꯡꯉꯣꯜꯁꯨ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯁꯦ ꯃꯅꯤꯡꯗꯁꯨ ꯏꯁꯤꯡ ꯊꯝꯖꯔꯝꯃꯕꯅꯤ ꯏꯔꯨ ꯃꯥꯏꯊꯕꯤꯔꯨꯔꯣ ꯍꯣꯏ ꯍꯩ ꯂꯝꯕꯤꯗ ꯄꯥꯎ ꯑꯃ ꯇꯥꯔꯛꯏꯅꯦ ꯂꯝꯉꯥꯟꯕꯅ ꯀꯩ ꯄꯥꯎꯅꯣ ꯏꯃꯥ ꯅꯅꯦ ꯃꯥꯏꯄꯥꯛꯄꯤꯗꯣ ꯀꯔꯤꯅꯣ ꯇꯧꯏ ꯍꯥꯏꯕ ꯑꯃ ꯇꯥꯏꯅꯦ ꯉꯁꯥꯏ ꯑꯋꯥꯡ ꯅꯕꯣꯛ ꯃꯦꯝꯃꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯏꯔꯛꯄꯅꯤ ꯅꯤꯡꯉꯣꯜꯅ ꯍꯣꯏ ꯏꯃꯥ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯆꯪꯕꯗ ꯑꯗꯨꯝ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯃꯉꯥꯛꯅꯕꯅꯤ ꯍꯥꯏꯅꯩ ꯂꯝꯉꯥꯟꯕꯅ ꯐꯔꯦꯁꯦ
ꯏꯃꯥꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯁꯨ ꯋꯥꯔꯝꯂꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯉꯥꯟꯕꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ "ꯏꯕꯦꯝꯃꯅꯤꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯒꯤꯁꯨ ꯁꯣꯜ ꯑꯃ ꯂꯩꯔꯛꯄꯅꯤ. ꯅꯪꯗꯤ ꯃꯆꯨ ꯑꯌꯥꯛꯄ ꯁꯦꯠꯇꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯆꯝꯕ ꯑꯃ ꯂꯩꯔꯛꯄꯅꯤ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯘꯔꯤꯒꯤ ꯀꯇꯥꯅ ꯇꯤꯛ ꯇꯤꯛ ꯆꯠꯄꯒꯨꯝ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯁꯨ ꯂꯦꯞꯄ ꯂꯩꯇ ꯑꯁꯨꯝ ꯆꯠꯈꯤ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯂꯝꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯐꯥꯔꯃꯥꯁꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯃꯤ ꯈꯔ ꯆꯤꯟꯕꯅ ꯍꯥꯡꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ, "ꯇꯥꯃꯣ, ꯇꯥꯃꯣ ꯉꯥꯟꯕ ꯅꯠꯇ꯭ꯔꯣ?" ꯑꯅꯤꯃꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯝꯉꯥꯟꯕꯅ, "ꯑꯦ, ꯂꯤꯟꯊꯣꯏ." ꯅꯤꯡꯉꯣꯜ ꯂꯝꯉꯥꯟꯕꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯪꯕꯒꯨꯝ ꯋꯥꯔꯤ ꯁꯥꯈꯤꯕꯗꯨꯗ ꯁꯥꯎꯅꯤꯡꯒꯨꯝ ꯀꯩꯒꯨꯝ ꯃꯃꯤꯠ ꯃꯃꯥꯏ ꯁꯨꯛꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯅ, "ꯑꯍꯥꯎ, ꯅꯨꯡꯉꯥꯏꯔꯤꯕꯣ?" ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ. ꯅꯪꯗꯤ ꯁꯤꯗ ꯀꯩ ꯊꯕꯛ ꯂꯩꯒꯦ? ꯑꯅꯥꯕ ꯌꯥꯎꯕ꯭ꯔꯣ?" "ꯌꯥꯎꯗꯦꯗ. ꯑꯗꯣ ꯇꯥꯃꯣꯗꯤ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯒꯦ?" "ꯑꯣ, ꯅꯅꯝꯃꯅꯤ, ꯈꯪꯅꯧ. ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ." ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯀꯦ ꯀꯦꯁꯤꯟꯅꯕ ꯃꯇꯧꯗꯨꯗ ꯅꯤꯡꯉꯣꯜ ꯁꯥꯎꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯉꯥꯟꯕꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯁꯛ ꯇꯥꯛꯂꯛꯄꯗꯨꯗ ꯅꯣꯛꯅꯤꯡꯅ ꯅꯣꯛꯁꯤꯟꯅꯩ꯫ ꯂꯤꯟꯊꯣꯏꯅ, "ꯑꯣ." ꯅꯤꯡꯉꯣꯜꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ? ꯑꯩꯗꯤ ꯅꯪꯁꯦ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ. ꯗꯗꯥꯅꯗꯤ ꯍꯥꯏꯁꯨ ꯍꯥꯏꯗ꯭ꯔꯦ." ꯂꯝꯉꯥꯟꯕ ꯅꯤꯡꯉꯣꯜꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯅꯣꯛꯅꯤꯡꯕ ꯈꯥꯡꯉꯒ, "ꯄꯥꯛꯅ ꯀꯧꯅꯕ ꯅꯠꯇꯦꯗ. ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯖꯨꯅꯤꯌꯔꯅꯤ." ꯅꯤꯡꯉꯣꯜꯅ ꯉꯁꯥꯏ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯄꯒꯨꯝ ꯃꯥꯁꯨ, "ꯑꯣ." ꯂꯝꯉꯥꯟꯕ ꯂꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯗꯨꯗꯤ ꯂꯤꯟꯊꯣꯏ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯍꯥꯏꯕꯒ ꯅꯤꯡꯉꯣꯜꯗꯤ ꯁꯥꯎꯔꯞꯅ ꯒꯝ ꯒꯝ ꯆꯠꯈꯤ꯫ ꯂꯝꯉꯥꯟꯕꯅ ꯃꯇꯨꯡꯗ ꯆꯦꯟꯆꯠ ꯇꯧꯅ ꯊꯥꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯏꯟꯅꯈꯤ꯫ ꯃꯇꯧꯁꯤꯡꯗꯨ ꯎꯔꯒ ꯂꯤꯟꯊꯣꯏ ꯁꯥꯎꯅꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯋꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯝꯉꯥꯟꯕꯅ, "ꯁꯥꯎꯔꯅꯨꯁꯦ. ꯏꯆꯥꯊꯣꯏꯕꯤꯗꯣ ꯍꯌꯦꯡꯋꯥꯏ ꯁꯥꯎꯔꯒ ꯊꯣꯛꯂꯛꯄ ꯇꯥꯔꯦ." ꯅꯤꯡꯉꯣꯜꯗꯤ ꯁꯥꯎꯕ ꯐꯠꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯊꯦꯝꯕꯗ ꯌꯥꯔꯛꯇꯕꯗꯒꯤ ꯂꯝꯉꯥꯟꯕ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯤꯡꯉꯣꯜꯅ ꯉꯥꯎꯖꯕ ꯋꯥꯔꯤꯒꯤ ꯍꯦꯔꯣ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯃꯤꯡ ꯑꯃꯈꯛ ꯂꯧꯈꯠꯇꯨꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ, "ꯁꯅꯥ, ꯌꯥꯝꯕꯨꯡꯒꯤ ꯁꯅꯥꯊꯣꯏꯕꯤ." ꯅꯤꯡꯉꯣꯜ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ, "ꯅꯪꯗꯤ ꯌꯥꯝꯕꯨꯡꯁꯨ ꯅꯠꯇꯅ. ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯊꯣꯛꯀꯦ. ꯑꯩꯒꯤ ꯑꯕꯦꯝꯒꯤ ꯌꯥꯝꯕꯨꯡ, ꯌꯥꯗ꯭ꯔꯣ?" "ꯌꯥꯗꯦ. ꯅꯪꯗꯤ ꯑꯩꯒꯤ ꯗꯗꯥꯅꯦ, ꯑꯩꯒꯤ ꯗꯗꯥ." ꯅꯨꯡꯁꯤ ꯂꯤꯄꯨꯟ ꯑꯗꯨꯅ ꯆꯦꯠꯅ ꯄꯨꯟꯈ꯭ꯔꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯛꯄ ꯈꯅꯥ ꯑꯃꯅ ꯂꯥꯏꯅ ꯃꯔꯤ ꯊꯗꯠꯄ ꯉꯝꯗ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯦꯟꯅ ꯑꯣꯏꯅꯍꯜꯂꯤ꯫ ꯂꯝꯉꯥꯟꯕꯅ ꯑꯣꯏꯅꯍꯜꯂꯤꯃꯛꯇꯤ ꯅꯤꯡꯉꯣꯜ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯍꯦꯟꯅ ꯑꯣꯏꯅꯖꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯄꯨꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯂꯤꯁꯅꯔꯁ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯔꯣꯏꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫